ngã tiền xí bây giờ tàu rồi ngã tiền thì thùng này tàu rồi mình làm ngã sai nào bị cái tụi bị cái xem có tên là lòi đấy anh nói chuyện xem lòi rồi cái ngã tiền thì thùng cái này là chul thùng cái này là tàu rồi mà cái papa na cancel ta thôi đấy bây giờ chặt bây giờ sẽ bớt lấy này chặt khá cái sáng một cục phăng này là còn tàu salad rồi xem mà tàu thủ cái bên thầm cái này xem mà nên tàu cái nó thầm bên ngoài rồi makan gì ini marum jenis 1 gram makan je luar ya kerja benda makan je mandau apa lau kalau kira-kira do na dari marum sujau kalau marum nama ngasih macam dia cara itu na marum sujau nama apa lagi ha kalau kami di ketum nah jadi ya cara tu apa pak marum nama itu kalau nama-nama thang phiêu rồi đây shopping mall phiêu rồi đấy mà luôn cái hàng cà phê gì hàng đôi hạt thật là không din supaya itu dari tanah jadi yang ngamalum paling malum ama kok macam kau ni kan ini tahu dah kan kitaทำอะไรตรงนี้เส้นงั้นซีเรียลเห็นแล้วเดี๋ยวอะไรเนี่ยฮับเลย Kolongan ôn hai linh sau đi xem bao giờ cái gì phải đi ngon ngon máy xem bao giờ vậy xem mình hả tận mua xem mình kalau ada kan lagi nào mà mình sẽ phải cho đây nào mà mình sẽ làm việc mà được nhưng mà đi thế đó tôi sẽ tiếp sakit lawis na yun. Katinoy na sakit lawis. Kang pilawa. Kaya na nangay. Sabi tayo na yung katin sa po. Sa yung sakit lawis eh. Pam na ba niya? Kaya yung hindi sakit lawis pam na rin. Ito bi, kaya na yun. Masa ka lang. Kaya mo ka na yun ba? May, khan mo may kapalo. Bukar nung matat ka lang. Kaya igil? Tupning man hinayadri na. Apa cakap lau bisa hei thamma rồi. Thamma rồi hal kau rồi. Ra rồi. Xin chào lắm mà rồi. Papa, kan na ba na tro? Aduh, sige hay je kutubi, sige ta hay ko papa botol se. Bright eh. Kan na ba ito? Red color to half color. Tigado isi hay tere. Jangan lupa mama kau orang lain jangan lupa jangan sih nungguin di tumdri apa main itu kan dah lagi tunggu jangan deh baca mata tunggu ada sana mama menang tunggu ada sana kau yang ica gua lah hobi ke nah hobi nak kerja ini Amo biga cakala biga sih hinggi kah rồi kaya ko. Tama. Ano sih kamay na same din. Tum hacha lagi sih. Kasi tum na ba do?
ꯑꯗꯨꯅꯅꯦꯕ ꯐꯝꯐꯝ ꯍꯪꯉꯤ ꯆꯥꯁꯦ ꯉꯁꯤꯒꯤ ꯇꯨꯝꯗꯕꯩ ꯍꯥꯎꯕ ꯑꯩ ꯆꯥꯔꯒ ꯉꯥꯁꯦ ꯃꯃꯥ ꯍꯌꯦꯡꯒꯤꯁꯦ ꯆꯥꯝꯗꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯒꯦ ꯑꯗꯨꯅ ꯐꯔꯦ ꯁꯦ ꯁꯔꯨꯛ ꯑꯅꯤ ꯊꯣꯡꯅ ꯆꯦꯟꯗꯣꯏꯁꯤꯅꯦ ꯀꯣꯛꯀ ꯁꯥꯏꯕꯣ ꯑꯗꯨꯝ ꯍꯥꯞꯇꯧꯕꯅꯤ ꯉꯥꯁꯦ ꯑꯃꯨꯛꯇꯪ ꯊꯣꯡꯗꯣꯛꯄꯗꯨꯅ ꯐꯕꯅꯦꯕ ꯑꯅꯤ ꯁꯨꯃꯥꯏꯅ ꯑꯅꯤ ꯊꯣꯛꯄꯁꯦ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯃꯀꯣꯛꯇꯣ ꯃꯇꯨꯝ ꯑꯣꯏꯔꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯈꯪ ꯃꯀꯣꯛ ꯑꯅꯤꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯔꯦꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯆꯦꯛꯁꯤ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯆꯦꯛꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯁꯦ ꯂꯩꯇ ꯂꯩꯔꯁꯨ ꯃꯊꯪꯅꯤ ꯀꯄꯟ ꯑꯃꯨꯛ ꯂꯩꯔꯛꯑꯦ ꯄꯄꯥꯅ ꯑꯃꯨꯛ ꯂꯩꯔꯛꯑꯦ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯂꯩ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯥꯡꯗꯒꯤꯅꯦ ꯈꯥꯡꯗ ꯊꯣꯡꯉꯅꯤ ꯍꯥꯏꯅ ꯊꯥꯡꯒꯠꯂꯨꯕ ꯍꯤꯟꯖꯥꯡꯗꯣ ꯑꯗꯨꯐꯥꯎ ꯈꯥꯡꯗꯒꯤ ꯆꯣꯡꯊꯔꯛꯄ ꯌꯥꯎꯈ꯭ꯔꯦ ꯈꯥꯡꯗꯒꯤ ꯆꯣꯡꯊꯔꯛꯑꯒ ꯑꯗꯣ ꯊꯨꯞꯆꯟꯅ ꯊꯝꯈ꯭ꯔꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯈ꯭ꯔ ꯑꯃꯨꯛ ꯑꯃ ꯂꯣꯡꯈꯠꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯥꯛꯄꯗꯤ 2-3ꯔꯛꯇꯤ ꯁꯨꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯊꯣꯡꯉꯅꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯣꯏꯅ ꯁꯦꯝ ꯈꯣꯠꯇꯅꯅꯦ ꯈꯥꯡꯗ ꯍꯥꯞꯅ ꯊꯣꯡꯒꯠꯅ ꯍꯧꯒꯠꯇꯣꯔꯦ ꯍꯥꯏ ꯀꯥꯟꯗ ꯄꯄꯥ ꯂꯥꯛꯑꯒ ꯕꯖꯥꯔ ꯇꯧꯔ ꯍꯜꯂꯛꯑꯒ ꯑꯗꯣ ꯄꯨꯊꯔꯣ ꯁꯤ ꯊꯣꯡꯉꯁꯤ ꯍꯥꯏꯅ ꯄꯄꯥꯅ ꯂꯩꯔꯛꯄꯗꯣ ꯑꯗꯣ ꯊꯣꯡꯉꯁꯤ ꯍꯥꯏꯅ ꯊꯣꯡꯕꯐꯥꯎ ꯌꯥꯎꯈ꯭ꯔꯦ ꯖꯣꯕ ꯖꯣꯕ ꯍꯥꯞꯆꯤꯜꯂꯒꯦ ꯅꯠꯇ꯭ꯔꯥ ꯃꯥꯟꯗꯧ ꯍꯌꯦꯡꯒꯤ ꯈꯥꯛꯇꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯕ ꯖꯣꯕ ꯖꯣꯕ ꯑꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯈꯤꯇꯪ ꯆꯥꯝꯍꯜꯂꯒ ꯃꯀꯟꯁꯤ ꯌꯥꯝ ꯄꯤꯛꯍꯟꯗꯔꯦ ꯃꯀꯟꯁꯤꯗꯤ ꯍꯌꯦꯡꯒꯤ ꯊꯝꯃꯔꯣꯏ ꯉꯁꯤꯒꯤ ꯑꯣꯏꯍꯟꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯥꯟꯗꯧꯅ ꯁꯔꯦꯡ ꯊꯣꯡꯕ ꯁꯔꯦꯡ ꯃꯀꯣꯛ ꯆꯥꯗꯦ ꯃꯥꯟꯗꯧ ꯑꯅꯥꯡꯕ ꯄꯣꯠ ꯌꯥꯝ ꯆꯥꯗꯦꯕ ꯑꯅꯥꯡꯕ ꯄꯣꯠꯁꯦ ꯒꯦꯁ ꯆꯦꯜꯂꯤꯅ ꯑꯗꯨꯒꯤ ꯑꯗꯣ ꯁꯔꯦꯡ ꯃꯀꯟꯗꯤ ꯆꯥꯏ ꯃꯀꯟꯒ ꯃꯔꯨꯝꯁꯨ ꯌꯥꯎꯏ ꯃꯔꯨꯝꯁꯦ ꯇꯪꯈꯥꯏ ꯉꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯌꯦꯡ ꯊꯝꯅꯕꯩ ꯇꯪꯈꯥꯏ ꯑꯃ ꯎꯖꯣꯟꯁꯦ ꯌꯥꯔꯗ ꯃꯥꯜꯂꯦ ꯐꯔꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯅ ꯈꯔ ꯖꯥꯝꯇꯛ ꯇꯧꯅ ꯑꯣꯏꯍꯜꯂꯒꯦ ꯍꯌꯦꯡ ꯊꯥꯗꯣꯏꯅꯤ ꯊꯥꯒꯠꯈꯤꯅꯤ ꯑꯗꯨ ꯑꯩ ꯀꯃꯦꯟ ꯂꯥꯛꯇꯣꯏ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅꯅꯦ ꯅꯝꯍꯧꯔꯒ ꯆꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯁꯤꯅ ꯍꯌꯦꯡꯒꯤ ꯆꯠꯂꯨꯏꯅꯦ ꯀꯩꯅꯣ ꯍꯥꯏꯔꯛꯏꯅꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯔ ꯊꯥꯒꯠꯂꯛꯑꯣ ꯃꯔꯨꯝꯁꯦ ꯄꯨꯝꯅ ꯆꯥꯝꯃꯒ
ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯗꯩꯗꯤ ꯀꯛꯀꯦ ꯀꯛ ꯂꯣꯏꯔꯒ ꯆꯥꯝꯃꯗꯤ ꯂꯣꯏꯅ ꯆꯥꯏꯊꯣꯛꯈ꯭ꯔꯅꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯍꯟꯇꯛ ꯀꯂꯤꯁꯥꯡꯒꯤ ꯂꯩꯕꯗꯣ ꯃꯥꯏꯒꯤ ꯉꯥꯡꯒꯤ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯁꯔꯦꯡꯁꯤꯗꯤꯀꯣ ꯑꯗꯨꯝ ꯆꯠꯂꯒ ꯑꯩꯁꯨ ꯃꯇꯝꯗ ꯕꯣꯏꯗꯣ ꯃꯥꯡꯈ꯭ꯔꯦ ꯆꯥꯝꯃꯤꯀꯣ ꯍꯥꯏꯅ ꯈꯪꯉꯕ ꯑꯗꯨꯒ ꯂꯨꯄꯥ 30 ꯁꯔꯦꯡꯁꯦ ꯑꯃꯨꯔꯛ ꯉꯧꯈꯔꯦ ꯑꯃꯨꯛ ꯈꯛ ꯍꯥꯞꯆꯤꯟꯈꯔꯦ ꯉꯁꯥꯏ ꯃꯔꯨꯝꯗꯣ ꯑꯆꯧꯕꯗꯣ ꯁꯦꯝꯈꯔꯦ ꯆꯥꯝ ꯂꯣꯏꯔꯦ ꯁꯦꯝꯈꯔꯦ ꯃꯇꯠ ꯂꯣꯏꯅ ꯁꯦ ꯃꯇꯨꯝ ꯈꯔ ꯑꯍꯥꯟꯕ ꯉꯧꯈꯤꯕꯩ ꯈꯤꯇꯪ ꯃꯨꯟꯅ ꯉꯧꯁꯜꯂꯦ ꯄꯄꯥꯅ ꯇꯣꯏꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯈꯤꯇꯪ ꯃꯨꯟꯅ ꯉꯧꯁꯜꯂꯗꯤ ꯇꯣꯏꯗꯅꯕ ꯍꯥꯏꯅ ꯑꯃꯨꯕꯤꯒꯁꯦ ꯌꯥꯝ ꯄꯨꯡꯃꯨ ꯃꯨꯈꯔꯦ ꯄꯨꯡꯃꯨ ꯃꯨꯈꯔꯦ ꯑꯃꯨꯕꯤꯒꯁꯦ ꯁꯔꯦꯡ ꯊꯣꯡꯕꯗ ꯍꯥꯞꯅꯕ ꯃꯆꯜ ꯂꯩꯔꯦ ꯁꯤꯡꯒ ꯇꯦꯖꯄꯇꯥꯒ ꯑꯂꯨꯒ ꯇꯣꯃꯦꯇꯣꯁꯦ ꯃꯃꯥ ꯑꯣꯏꯅ ꯊꯣꯡꯉꯗꯤ ꯍꯥꯞꯇꯦꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯀꯦ ꯇꯧꯅꯦ ꯇꯣꯃꯦꯇꯣ ꯍꯥꯞꯄꯁꯦ ꯒ꯭ꯔꯦꯚꯤꯗꯣ ꯍꯥꯎꯕꯅꯦ ꯑꯗꯩ ꯀꯣꯂꯤ ꯍꯋꯥꯏ ꯃꯔꯨ ꯈꯔꯒ ꯃꯃꯥꯅ ꯊꯣꯡꯕꯅ ꯌꯦꯟꯅꯦꯅ ꯚꯤꯗꯤꯑꯣ ꯊꯣꯛꯂꯛꯄꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯅꯦ ꯄꯄꯥꯒꯤ ꯃꯃꯥ ꯏꯕꯣꯛꯇꯨꯅ ꯊꯣꯡꯉꯝꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯃꯃꯥꯗꯤ ꯈꯤꯇꯪ ꯂꯧꯋꯦ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯕꯁꯦ ꯑꯗꯣ ꯌꯥꯝꯅ ꯂꯧꯗꯦ ꯈꯤꯇꯪ ꯂꯧꯋꯦ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯂꯧꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤ ꯎꯅꯍꯧꯗ꯭ꯔꯦ ꯍꯥꯏꯕ 이보다 장난 본 거잖니. 마이쿠 하우네 하우보다. ꯑꯩꯈꯣꯏ ꯆꯪꯖꯥꯄꯣꯟꯇꯦ ꯔꯦꯁꯤꯄꯤꯗꯣ ꯈꯪꯍꯧꯗꯔꯦ ꯑꯩꯈꯣꯏꯗꯤ ꯃꯃꯥꯒ ꯃꯥꯟꯗꯧꯒ ꯈꯔ ꯈꯪꯍꯧꯋꯤ ꯃꯁꯥꯂꯥ ꯌꯥꯝ ꯆꯥꯏ ꯍꯧꯖꯤꯛ ꯃꯁꯥꯂꯥꯒꯗꯤ ꯆꯪꯖꯥꯄꯣꯟꯇꯦ ꯑꯗꯨ ꯃꯥꯟꯗꯧ ꯃꯁꯥꯂꯥ ꯖꯤꯔꯥ ꯀꯔꯤ ꯍꯥꯏꯒꯦꯗꯣ ꯅꯨꯡ ꯇꯛꯄꯤꯗꯣ ꯃꯁꯥꯂꯥ ꯇꯛꯄ ꯅꯨꯡꯗꯨꯅꯤ ꯍꯥꯏꯁꯦ ꯃꯥ ꯍꯥꯏꯁꯦ ꯀꯨꯇꯨꯕꯤꯅ ꯍꯥꯏꯁꯦ ꯇꯔꯒ ꯊꯣꯡꯉꯝꯃꯤꯅ ꯅꯠꯇ꯭ꯔꯣ ꯃꯥꯟꯗꯧ ꯃꯣꯔꯣꯛ ꯈꯔꯗꯣ ꯃꯥ ꯉꯁꯥꯏ ꯍꯪꯉꯤꯅꯤꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯇꯔꯒ ꯊꯣꯡꯕ ꯃꯣꯔꯣꯛ ꯇꯛꯀꯦ ꯍꯥꯏꯗꯨꯒ ꯑꯗꯨꯒ ꯇꯛꯑꯒ ꯊꯣꯡꯕ ꯍꯥꯎꯋꯦ ꯍꯥꯏ ꯁꯦꯝꯍꯜꯂꯁꯤ ꯑꯩꯈꯣꯏꯅ ꯃꯔꯥꯝꯗꯅꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯗꯨꯒ ꯇꯛꯑꯒ ꯅꯣꯏ ꯃꯃꯥꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯍꯥꯎꯗꯤ ꯑꯗꯨꯒ ꯇꯛꯄꯉꯩ ꯅꯪꯒꯤ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯕꯗ ꯃꯁꯂꯥ ꯇꯛꯄꯉꯩ ꯅꯪꯒꯤ ꯀꯩꯅꯣꯗ ꯀꯔꯤ ꯆꯉꯥꯡ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯊꯥꯗꯗ꯭ꯔꯣꯕꯅꯤ ꯃꯁꯂꯥ ꯇꯛꯄꯉꯩ ꯌꯥꯔꯕ ꯅꯨꯡꯗ ꯅꯪ ꯆꯉꯧ ꯊꯛꯀꯦ ꯍꯥꯏꯔꯣ 로이는 뭐래도 왜 파들에 니빨 랩에 뭐 우리 칸에 랩에 ꯃꯆꯜ ꯉꯧꯈꯠꯈ꯭ꯔꯦ ꯊꯥꯗꯕꯗ ꯍꯥꯞꯄꯧꯗ꯭ꯔꯦ ꯅꯣꯏ ꯉꯥ ꯃꯔꯨꯝꯗꯣ ꯃꯆꯦꯠ ꯑꯩꯅ ꯇꯥꯁꯟꯈ꯭ꯔꯦ ꯍꯣꯔꯦꯟ ꯏꯟꯖꯥꯡꯗ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯣꯔꯦꯟ ꯆꯦꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯔꯨꯛ ꯊꯨꯡꯅꯕ ꯆꯦꯜꯂ ꯂꯣꯏꯔꯦ ꯁꯤꯗ ꯉꯥ ꯃꯌꯥꯝꯗꯣ ꯉꯧꯅ ꯂꯣꯏꯔꯦ ꯁꯔꯦꯡ ꯃꯀꯣꯛꯀꯤ ꯑꯗꯒꯤ ꯏꯂꯤꯁꯥꯒꯤ ꯀꯔꯤꯝ ꯍꯨꯟꯗꯣꯛꯄ ꯌꯥꯗꯦ ꯂꯣꯏ ꯆꯥꯕꯤꯅꯤ ꯑꯇꯣꯞꯄ ꯉꯥꯒꯤ ꯑꯣꯏꯔꯗꯤ ꯍꯨꯟꯗꯣꯛ ꯌꯥꯕ ꯑꯗꯨ ꯑꯁꯦ ꯕ꯭ꯔꯁ ꯍꯥꯏꯗ꯭ꯔꯣ ꯀꯩ ꯍꯥꯏꯒꯦ ꯃꯁꯥꯏ ꯒ꯭ꯔꯨꯞ ꯃꯔꯩ ꯅꯠꯇꯦ ꯃꯁꯥꯏ ꯒ꯭ꯔꯨꯞ ꯍꯥꯏꯅꯕꯅꯤ ꯃꯁꯥꯏ ꯒ꯭ꯔꯨꯞꯀꯁꯦ ꯑꯇꯣꯞꯄ ꯉꯥꯒꯤ ꯑꯣꯏꯔꯗꯤ ꯍꯥꯞꯄꯣꯟꯇꯦꯁꯦ ꯂꯣꯏ ꯍꯨꯟꯗꯣꯛꯈ꯭ꯔꯤꯅꯦꯕ ꯑꯗꯣ ꯁꯔꯦꯡꯒꯤꯗꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯁꯔꯦꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯄꯄꯥꯒꯤꯗꯤ ꯏꯀꯨꯕꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗ ꯑꯁꯦ ꯄꯣꯠꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯣꯔꯦꯟ ꯃꯥꯟꯊꯧꯒꯤꯅ ꯃꯔꯨꯝꯒ ꯃꯀꯟꯒ ꯉꯁꯥꯏ ꯌꯦꯔꯨꯝ ꯊꯣꯡꯕꯗ ꯃꯥꯟꯊꯧꯗꯤ ꯍꯤꯟꯖꯥꯡꯁꯦ ꯆꯥꯔꯣꯏ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯁꯤ ꯃꯍꯤ ꯍꯥꯞꯀꯦ ꯐꯩ ꯑꯩꯁꯨ ꯏꯁꯤꯡ ꯌꯥꯝ ꯊꯛꯄꯁꯦ ꯐꯩꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕꯤꯅ ꯀꯨꯇꯨꯕꯤꯅ ꯁꯦ ꯃꯣꯔꯣꯛ ꯁꯨꯔꯤꯅꯤꯅ ꯃꯁꯂꯥ ꯅꯨꯡꯗꯣ ꯊꯥꯏꯅ 이보고의 matanda masla nung taa-taaga hijang masala haidi machu khangde moro khangde loida duga taa-taaga thingnaram baneaba
ꯑꯗꯨꯒ ꯇꯛꯄꯗꯣ ꯃꯥ ꯇꯛꯄꯤꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯡꯉꯅꯤ ꯁꯤꯡꯉꯒ ꯁꯥꯔꯅꯤ ꯁꯥꯔꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯉꯣꯟꯗ ꯊꯥꯗꯔꯅꯤ ꯑꯗꯣ ꯇꯛꯄꯒꯩ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯃꯥ ꯇꯛꯄꯤꯒꯦ ꯍꯧꯖꯤꯛ ꯑꯉꯥꯡꯒ ꯅꯝꯕ ꯚꯤꯗꯤꯑꯣ ꯇꯧꯔꯤꯔ ꯃꯊꯛꯇ ꯑꯃꯅꯤ ꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯁꯅꯥ ꯁꯅꯥ ꯈꯤꯇꯪ ꯍꯧꯍꯜꯂꯨꯅꯦ ꯁꯦ khitang hol later ken ꯊꯕꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ ꯏꯆꯥꯅꯨꯄꯥ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯦ ꯃꯥ ꯃꯕꯣꯛꯀ ꯇꯨꯝꯊꯣꯛꯎꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯒ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯎꯔꯕꯅꯤꯅ ꯎꯏꯕꯗꯨꯁꯨꯅꯦ ꯌꯦꯡꯍꯜꯂꯛꯇꯣꯏꯅꯤ ꯍꯥꯞꯆꯜꯂꯛꯀꯦ ꯎꯏꯕꯗꯨꯁꯨ ꯃꯥꯅ ꯎꯏꯕꯗꯣ ꯗꯤꯟ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯕꯩ ꯍꯥꯞꯆꯟꯗꯣꯏꯅꯤ ꯗꯤꯟ ꯆꯨꯞꯄ ꯑꯃ ꯇꯨꯝꯗꯕꯒꯤꯅꯦ ꯃꯥꯁꯦ ꯇꯨꯝꯍꯟꯗ꯭ꯔꯦꯕ ꯅꯨꯡꯊꯤꯟꯁꯦ ꯃꯥ ꯑꯩꯅ ꯇꯨꯝꯍꯟꯗꯒꯤ ꯄꯨꯡ 2:02 ꯇꯨꯝꯍꯟꯒꯦꯅ ꯍꯣꯠꯅꯔꯛꯄꯁꯦ ꯄꯨꯡ 4 ꯇꯥꯔꯛꯑꯕ ꯇꯨꯝꯗ꯭ꯔꯦ ꯑꯗꯨꯒ ꯆꯠꯁꯤ ꯂꯥꯎꯑꯣꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑ ꯃꯈꯥꯗ ꯃꯈꯥꯗ ꯄꯨꯡ 4 ꯂꯩꯔꯛꯏꯅꯤ ꯏꯃꯥ ꯏꯆꯥ ꯃꯈꯥꯗ ꯄꯨꯡ 4 ꯑꯗꯨꯒꯤ ꯇꯨꯝꯍꯜꯂꯔꯣꯏꯒꯦ ꯅꯨꯡꯗꯥꯡꯗ ꯄꯨꯟꯅ ꯑꯣꯏꯅ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯅ ꯄꯨꯡ 9 ꯇꯥꯔꯛꯄꯩꯗꯣ ꯄꯨꯟꯅ ꯇꯨꯝꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯅ ꯇꯨꯝꯍꯟꯗꯅ ꯂꯩꯔꯒ ꯃꯥ ꯖꯥꯗꯗꯅ ꯇꯨꯝꯃꯨꯔꯒ ꯍꯧꯖꯤꯛ ꯄꯨꯡ 9 ꯍꯦꯜꯂꯛꯄꯗ ꯍꯧꯒꯠꯂꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯛꯑꯒ ꯍꯧꯒꯠꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯗꯤ ꯇꯨꯝꯗꯣꯔꯦ ꯃꯄꯥꯒ ꯑꯩꯒꯗꯤ ꯇꯨꯝꯗ꯭ꯔꯕꯅꯤ ꯉꯔꯥꯡꯅ ꯅꯨꯡꯗꯥꯡ ꯄꯨꯡ 2 ꯇꯥꯔꯝꯗꯥꯏꯗ ꯇꯨꯝꯃꯤ ꯄꯨꯡ 7ꯇ ꯅꯨꯡꯗꯥꯡ ꯍꯥꯏꯗꯤ ꯅꯨꯡꯊꯤꯟ ꯇꯨꯝꯕꯗꯣ ꯄꯨꯡ 4:30 ꯇꯨꯝꯃꯕꯅꯦ ꯄꯨꯡ 7ꯇ ꯍꯧꯒꯠꯂꯤ ꯑꯗꯨꯅ ꯄꯨꯡ 8 ꯇꯥꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯦ ꯑꯗꯣ ꯉꯁꯤꯅ ꯄꯨꯡ 9ꯗ ꯍꯧꯒꯠꯄꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯣꯏꯅ ꯇꯨꯝꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯀꯣ ꯃꯥꯅ ꯇꯨꯝꯗ꯭ꯔꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯥꯅ ꯇꯨꯝꯗ꯭ꯔꯤꯕ ꯑꯩꯈꯣꯏꯅ ꯃꯃꯤꯠ ꯎꯏꯁꯜꯂꯁꯨꯅꯦ ꯃꯃꯤꯠꯇꯁꯦ ꯈꯨꯗꯣꯝꯕꯤ ꯅꯠꯇ꯭ꯔꯒ ꯈꯨꯕꯤ ꯅꯝꯁꯟꯗꯣꯏꯅꯤ ꯃꯃꯤꯠ ꯎꯏꯁꯟꯕꯐꯥꯎ ꯌꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯥ ꯇꯨꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯒꯅꯨ ꯍꯥꯏꯅ ꯀꯣꯅꯦ ꯃꯁꯛꯁꯤ ꯌꯥꯝ ꯇꯨꯝ ꯍꯧꯒꯠꯂꯛꯄꯩ ꯃꯁꯝꯒꯁꯦ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯩꯇꯦꯕ ꯑꯣ ꯃꯩꯈꯨꯒ ꯋꯥ ꯀꯥꯏꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯍꯧꯒꯦ ꯂꯧꯔꯣ ꯁꯤꯅ ꯏꯆꯥ ꯅꯨꯄꯥꯒꯤ ꯅꯪ ꯊꯣꯡꯕꯤꯔꯤꯕ ꯀꯩ ꯆꯥꯗꯣꯏꯕ ꯈꯪꯗꯗꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤꯅꯦ ꯐꯗꯤꯒꯣꯝ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯑꯩꯈꯣꯏ ꯒꯦꯁꯁꯤꯅꯦ ꯍꯟꯗꯛ ꯀꯩꯅꯣ ꯇꯧꯕꯗꯩ ꯁꯤꯅ ꯑꯃꯦꯠꯄꯤ ꯈꯤꯇꯪ ꯃꯦꯠꯂꯒ ꯃꯣꯔꯣꯛ ꯂꯧꯔꯒ ꯇꯣꯉꯥꯟꯁꯨ ꯂꯧꯔꯒ ꯑꯣꯏꯅ ꯃꯦꯠꯂꯦ ꯄꯄꯥꯗꯣ ꯏꯟꯖꯥꯡ ꯆꯥꯕꯗ ꯃꯃꯤꯠꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯃꯁꯝ ꯖꯥꯃꯤ ꯃꯥꯅ ꯃꯁꯝꯗꯨꯅꯦ ꯇꯤꯡꯉꯤ ꯍꯥꯎꯕ ꯃꯃꯥ ꯁꯅꯥ ꯑꯩꯁꯦ ꯆꯥꯏꯕ ꯍꯥꯎꯕꯅꯦ ꯍꯦꯜꯂꯣ ꯇꯧꯔꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯇꯧꯔꯣ ꯇꯧꯊꯣꯛꯑꯣꯅ ꯍꯦꯜꯂꯣ ꯃꯌꯥꯝ ꯇꯧꯊꯣꯛꯑꯣ ꯍꯥꯞꯀꯅꯨ ꯍꯥꯏ ꯌꯥꯗꯦ ꯁ꯭ꯄꯨꯟꯅ ꯆꯥꯔꯣꯏ ꯆꯥꯃꯁꯅ ꯆꯥꯔꯣꯏ ꯃꯈꯨꯠꯅ ꯆꯥꯖꯒꯦ ꯃꯥ ꯑꯁ ꯃꯈꯨꯠꯇꯨꯗꯤ ꯍꯥꯎꯏꯗ ꯏꯆꯥꯁꯤ ꯃꯨꯛꯕꯥꯡ ꯇꯧ ꯍꯩꯅꯦ ꯃꯥ ꯍꯩꯗꯣꯏꯅꯤ ꯖꯦꯡ ꯂꯩꯈꯔꯦꯅ ꯇꯧꯔꯤꯁꯦ ꯁꯤꯗ ꯑꯗꯨꯝ ꯈꯪꯗꯦ ꯃꯁꯤꯡ ꯊꯤꯍꯧꯗꯦ ꯉꯥ ꯃꯔꯨꯝꯗꯣ ꯁꯝꯅꯈ꯭ꯔꯕꯅꯤ ꯊꯨꯒꯥꯏꯖꯥꯅꯤ ꯄꯅꯤ ꯍꯥꯞꯄꯨꯟꯕꯒꯅꯤ ꯁꯤꯡꯖꯨ ꯂꯩꯕꯅꯤ ꯄꯅ ꯉꯁꯥꯏ ꯃꯤꯃꯤ ꯁꯤꯡꯖꯨꯗꯣ ꯆꯥꯅꯤ ꯆꯥꯕꯅꯤ ꯄꯄꯥ ꯉꯁꯥꯏꯗꯣ ꯑꯝꯇꯪꯒ ꯍꯥꯏꯔꯣ ꯍꯤꯟꯖꯥꯡꯁꯦ ꯀꯩ ꯇꯧꯔꯦ ꯍꯥꯏꯕ ꯊꯦꯡꯅꯤꯡꯕꯒꯤ ꯍꯤꯟꯖꯥꯡ ꯈꯨꯊꯣꯡ ꯂꯥꯛꯑꯦ ꯁꯔꯦꯡ ꯃꯈꯣꯡꯁꯦ ꯃꯃꯥꯅ ꯊꯣꯡꯕꯇꯅꯤ ꯍꯥꯎꯏꯁꯦ ꯄꯄꯥ ꯉꯁꯤꯒꯤꯗꯤ ꯆꯥꯔꯦ ꯃꯃꯥꯅ ꯀꯔꯤ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯅꯣꯏꯖꯨ ꯃꯄꯥꯗ ꯋꯥ ꯉꯥꯡꯅꯔꯦ ꯑꯗꯨꯅ ꯍꯥꯎꯅꯕ ꯊꯣꯡꯉꯕꯅꯤ ꯉꯁꯤꯗꯤ ꯁꯅꯥ ꯆꯥꯔꯣꯏ ꯍꯥꯏꯔꯣ ꯃꯀꯟ ꯏꯆꯥ ꯅꯨꯄꯥ ꯌꯦꯡꯉꯨ ꯀꯣꯜꯂꯤ ꯃꯥ ꯀꯣꯜꯂꯤ ꯌꯦꯡꯉꯨ 나비 하바이. 마주 정 ꯀꯣꯜꯂꯤ ꯌꯦꯡꯉꯨ ꯄꯄꯟ ꯍꯥꯎꯕ꯭ꯔꯣ ꯖꯤꯔꯥꯒ ꯆꯞ ꯆꯥꯕ꯭ꯔꯣ yung kasi mo pala ni badu 하울래
ค่อยกูตุบิไม่มีจานเปียกแสดงของแบบก็ไม่จุ่มเด็ดนะมันมาบ้ากันมาป้ากันนะจานada betul pesan derana Jangan buat dah. Kutu bi dah happy orang makan cate. Jangan ni. Jauh jauh. Ini lu diam nak tu dah itu dah apa? Oh, bisa mana bet? Lại mà ăn thì nó Anh pha cho tới chứ. Post tấu lên cái này. Video nằm men khăng đó nè. Asyik ni mana ni? Sắc cả mà được. Hầu. Chào rồi. Mà sắc gì kìa đó, năng mà sắc gì kìa đó. Mà sắc gì kìa xem mama đây cặp. Cặp cái phamo, mama cặp cái. Mình đôi chả nè, mình bật đôi xí nè, thuần lý rồi đấy. Ini kali lagi kurang gambar. Lebih kali itu ngai, beri macam itu ngai. Aku kali ngai dan ngai angang ngomong aku, aku cuma sewa tu ngai ngai hakum deh ngai. Papa hai rồi đấy. Khangaba tasalu. Sidawani tasalu khangaba. Chani chahi mari mangagin. Jin ni ni. Jin nate. Robot ngata ni. Hayang dum lilan ngidromi. Hayang boy ni daw dromi ma. Ya, takluk ni ni sinda. Puri khangau duga. Khangau sih sih natra punna. Tongan bila. Kem jawab ni saya. Kawan ni makumani thau. Jauh lah sih. Oh, jauh dah. Sana. Lagi ngajak punya ngaj. Nung kau ni. Mendo sa tumbina ne. Thon biri magi. Ma luhunga padai thon biri ai dai biri ni se. No ini kayak biri. Maggi frog. Frog udri. Udri bo. Kayak frog na jeans ki. Itu hujung ni dia. Hujung Kaya biri betul na. hujung macam ni tahu itu. Lising apa jadi? Kayak dia lain. Saya di pantalon stay. Cuci beda. Oh, pada. Ada ni. Khoi video se ngasi swaida loisalage nungthang oire pung 10:30 tare nungthang gi mayang good night bye bye Sweet dreams. Aku ini suka ini ada sih. kuni su kaina dore mana makha le yaw dore aina matha kakat dore nawi su kakat khale hidak saba khoi su kakhala ni janu paga karasi en hairaga Lau bang kui. karasi hairaga mana tawi beli lasi jong tita ina si siga mabung na thilbi ga na haibasu kan noi mana Ini lagi ya, pakai ta noi mana tawi li lasi jong ma makhong na chaloi su ja de san sa ra ka de gi kan na Sebenarnya beli orang ku pa tawi Nang main beli itu tu tak pani. Ngam pulang. chi đi jong ai bai ba chi đi jong ma de tum thong loi tho ba ni na ji san ni ngi ne ha Ngari pada tu ni tu. adona tuma roi de ni do tum thong loi tho mi na Kai mana tu jangan ni. Ni lagi malu ni ni. chalo khoi ka de san ro si khoi ka de san ro si tai jong lam heli ba thau ko ta ga lang thar chalo matha ka si lao khoi phamung da san ro si lao full energy la khare ma megi su khare cha khare Macam ni. Gari tahu badan ni kan berapa? Kena tu ni accident dalam tu dah. Apa macam? Papa terus terus. karo Tinggal aku ini dah lagi ni. Bukan. Itu apa belum mah? Ikan apa ni ada? Ayah jual tu ini irai. Kare ayah tu ke? Ikan apa ada yang boleh? Ini ada tu ke? không tới chứ xem nào khơi gì pitru đó jumbo đó nhìn hàng là mas cái thằng bí đi vậy thì bye bye jumbo bye bye trồng khá đi này ôi mấy bị mà thấy lấy đấy trồng thổ đấy này sẽ hay phải hoàng trồng khá đi nè chỉ cái gì
चले बाय बाय चला सिला मम्मा पापा चले बाय 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 चली जाती चले जाओ चली जाती लाओ चकन में बाय बाय है बदुए ngौसन ना चले जाओ खोला कनी बाय बाय मम्मा सना बाय बाय थारो डॉक्यूमेंट थारो डॉक्यूमेंट भाई जाओ डॉक्यूमेंट फाइल थारो Sumay na nila doon si Papa. Nung hang pong anibaw. Kasi di mapandahugan pa nina po kung daw na hindi. Sumay ka dito. Kaya tanong siya mo ba? Kaya tanong siya mo ba? Ayun din da energy like dapat mahujud nung thang siya. Kung siya yung tara hele, tara makai hele. Uy ma, tawisi yung ni mana. Huy đi. Thang yung ni. Sa thang yung ni. Bahu pa ni tayo, saan pa siya? Siya po tayo. Ini. Baru. Baru cakre. Dilo. Puro jambo ka gitu re. Tawisi yung mana dilata ulay rin isa. Mana dilata ulay rin eh. Dilata ulay rin eh man. Bye. It's ano bye. Chale mama chale. Bye. Lao papa na shoot laksana.